ꯈꯪꯍꯟꯖꯔꯤꯕ ꯁꯔꯥꯡꯊꯦꯝ ꯃꯣꯍꯟ ꯃꯩꯇꯩ ꯃꯌꯥꯝꯕ, ꯁꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯖꯃꯨꯅꯥ ꯂꯩꯃ ꯃꯇꯩꯃ, ꯁꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯅꯥꯎꯕꯤ ꯂꯩꯃ ꯂꯣꯏꯅꯕꯤ, ꯁꯔꯥꯡꯊꯦꯝ ꯆꯟꯆꯟ ꯃꯆꯥꯅꯨꯄꯤ, ꯁꯔꯥꯡꯊꯦꯝ ꯁꯅꯥꯊꯣꯏ ꯃꯆꯥꯅꯨꯄꯥ, ꯁꯂꯨꯡꯐꯝ ꯃꯃꯥꯡ ꯂꯩꯀꯥꯏ꯫ ꯁꯟ ꯑꯃ ꯃꯥꯡꯈꯔꯦ꯫ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 12 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯒꯤ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯁꯟ ꯀꯣꯅꯥ ꯑꯉꯧꯕ ꯂꯝꯖꯥ ꯂꯥꯕ ꯑꯃ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯐꯥꯖꯤꯟꯕꯤꯕ ꯌꯥꯎꯔꯕꯗꯤ ꯐꯨꯟꯗ꯭ꯔꯩ ꯁꯥꯕꯜꯗ ꯂꯩꯕ MD ꯔꯍꯃꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯅꯤ꯫ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 9856361172, ꯑꯃꯨꯛꯇꯪ ꯍꯟꯅ 9856361172꯫ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯧꯖꯤꯛ ꯄꯨꯡꯐꯝ ꯑꯁꯤꯗ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯔꯥꯃꯃꯅꯤꯅ ꯇꯔꯥꯝꯅ ꯎꯆꯔꯤ꯫ ꯎꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630944377, ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7630944377, ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯏꯁꯥꯒꯤ ꯍꯩꯖꯕ ꯗꯥꯏꯂꯣग, ꯏꯁꯩ, ꯃꯤꯃꯤꯀ꯭ꯔꯤ, ꯍꯩꯖꯕ ꯇꯦꯂꯦꯟ ꯈꯨꯗꯤꯡꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯗ ꯎꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯣꯅꯤꯀꯥ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔꯅ ꯃꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯧꯈꯠꯄꯤꯌꯨ꯫ ꯍꯣꯏ, ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ꯫ ꯍꯜꯂꯣ꯫ Hello, good afternoon, Madam. ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯒꯨꯗ ꯑꯐꯇꯔꯅꯨꯟ꯫ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ? Madam, I saw Talent. Manking Madam. ꯍꯣꯏ, ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ? Madam, I'm going to say ꯍꯣꯏ, ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯁꯤ, ꯍꯧꯕꯤꯔꯣ꯫ Madam. Nandon taki thaja nangsu aigam mai palang bara himbada waraba aina mantabu injana liliye himbada waraba aina mantabu injana liliye Nandong taki thaja nangsu aigumna mai shalang bara khangle ai khangle nasita ai khangle taibong panda tida aigi tanjafam song lairam re taibong panda tida aigi Tanjapam solim re, nandon taki thaja nangsu, ay gumnay salang bara, kana lay jajaba, nipum kudimak na, awa poda sang handiyo, ay tukpida mo pirangsu, Awa pota ton ang haliyo ay tukira mo pirang su nila ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯏꯁꯩ ꯑꯃꯈꯛ ꯉꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫
ꯃꯣꯅꯤꯀꯥ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯁꯦ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯃꯤꯃꯤꯀ꯭ꯔꯤ ꯌꯥꯝ ꯍꯩꯕ ꯌꯥꯝ ꯍꯣꯏ. ꯌꯥꯎꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗꯗꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯁꯦ ꯏꯌꯥꯎ ꯌꯥꯎꯔꯛꯇꯕꯒꯨꯝꯅ ꯇꯧꯏ ꯀꯣꯜ ꯐꯪꯗꯕꯅꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯍꯣꯏ. ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯂꯩꯔꯒꯗꯤ 7630944377ꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯍꯣꯏ. ꯇ꯭ꯔꯥꯏ ꯇꯧꯕꯤꯗꯨꯅ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯦꯟꯅ ꯐꯖꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯤ ꯑꯃꯨꯛ ꯂꯧꯈꯠꯁꯤ ꯑꯗꯨꯗꯤ ꯍꯜꯂꯣ. Hello. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ. Kamu orang Pali IWS Summer Tinggal Kulat Kumudang. Ngasigi ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯇꯥꯕꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. Nusirure ayam madu, ngajarure makiwat kanda. Nusirure ayam madu, ngajarure makiwat kanda. Insi hai badi namjade, tau na jaudraba tamoisina. Tau na jaudraba tamoisina. Nusirure ayam madu. Now jaruri magi wakanda Lambi dathena pudinum Kaujabangam de amutta Tumina asun ayaki Kundidana sarki ho Lambi dathena pudinum Kaujabangam de amutta Tumina asun ayaki Kundidana sarki Aigi oida panuloi Kalibad thamo shikaire Rigin shilapu Tauna yaudra thamoina Inshirure angamabu Mavyarure magi wakandana Laiba iram pokshida Tengaruba maga ahiga Pengen maishat lang haure Kamna punsilal haure Laiba iram pokshida Tengaruba maga ahiga Pengen maishat lang haure Kamna punsilal haure Agi oida pangularo Kalubad thamo shikale Karibi Shirilapu Mutik jadra thamoina Nishiri angamabu Ngavjaruri magi wakanda La 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 Sinjari kemika ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯏꯁꯩ ꯉꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯤꯠ ꯂꯩꯅꯀꯣ ꯌꯥꯝꯅ ꯉꯪꯉꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ. ꯃꯊꯪꯗ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. ꯍꯜꯂꯣ. ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ? ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯥꯏꯟꯁꯦ ꯐꯥꯎꯅꯕ ꯉꯝꯖꯗ꯭ꯔꯦ. ꯍꯜꯂꯣ. Hello. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. Good afternoon, madam. ꯒꯨꯗ ꯑꯐꯇꯔꯅꯨꯟ. Phone to Gray Lamadun Sedan. ꯁꯗꯥꯅꯟꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯏꯁꯩ ꯁꯛꯄꯤꯒꯗꯕ ꯃꯥꯜꯂꯤ. Madam, any so from my dog, from what he might have madam, ꯑꯗꯣ ꯁꯗꯥꯅꯟꯗ ꯃꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯗꯧꯔꯤ? Madam, ꯍꯣꯏ ꯅꯦꯠꯋꯥꯛꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯁꯗꯥꯅꯟꯗꯒꯤꯁꯦ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯅ ꯁꯛꯂꯛꯑꯒ ꯃꯌꯥꯝꯅ ꯅꯤꯡꯊꯤꯅ ꯇꯥꯔꯔꯣꯏ. ꯈꯖꯤꯛꯇꯪ ꯏꯁꯥꯁꯦ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯤꯔꯒꯀꯣ ꯏꯁꯩ ꯅꯨꯡꯉꯥꯏꯅ ꯇꯥꯅꯅꯕ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯌꯨ. ꯊꯥꯒꯠꯆꯔꯤ. ꯏꯁꯩꯁꯦ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ? Oh, say, hold. ꯍꯧꯔꯁꯦ.
ꯄꯥꯈꯠꯇꯕꯤꯗ ꯑꯗꯨꯝ ꯇꯞꯅ ꯍꯦꯛꯇ ꯍꯧꯊꯔꯣ ꯁꯛꯑꯒꯦ ꯍꯧꯔꯣ Laklu ainge paulu manangu, laklu ainge kamui tumba. Laklu ainge paulu manangu, laklu ainge kamui tumba. Tumiro no shiba domain, tamna istimiro chita na teki nildena baba. Suida binangi samlangdo aido blardi ikutina uhalagi ngasidi na pamda malimdi padabasu loinay daba nung shipatuda udula chatlagani nangbu pantumtamna Nanzinu aingi tamushida Fadakliba nangi nushibasi Kayong fulachi Kanda Ikay kanda Bini haina daida Nanzinu aingi tamushida Fadakliba nangi nushibasi Kayong fulachi Kanda Ikay kanda Bini haina daida Angulalayamba aige pulsise Nushibi nangi nushibana Amoyda tumna meshin kare Liplabari ko tingon maapangum Angulalayamba aige pulsise Nushibi nangi nushibana Amoyda tumna meshin kare Liplabari ko tingon maapangum Aitananang mushibadi Wailanganu kahapakadu Nangitawainga Ihakjanga Kaidong sikaidang Nangiratanga Nadiribini Shamnari aigitang Nakushamduna Namdulirami Ilabapurti kojata Bukni wakani Giyarepamni Oyamle nung shibida hatna Launam kayara Talabatay banda Ikaw kabalistin at tamang teo Lakmo nung shibi Kambiragi Loy na itong shibado Ilabapun si kutit sida Tilagino na shindi namatay Kayang nagpun na shindi napangay Mushiba Nang piliwakan kanina Kauluri kawabasun Bidoni masyabi kamashin Mushibi matamukaya Itakari tamandari Mushibi wahikaya Siribisu Natamarina Thank you, Vidam. Thagachari Sadananda Nupi Khonjel Suko ꯍꯣꯏ ꯆꯦ Yam Fazay Yam Hay Haitare Do Sadananda Houzik Se Kari Honabiri Vidam jay class 8 tharide 8 class Hoi Duga Khonjel Se Khoi Nupi Khonjel ga Sabase Aw Adum Isasi Dum Hainaram ga Bo Mali Ado Kari Wakandagi no Simaina ga Isai Sibu Hekta Sakke Habagi Wakalama Isada ga Paubiri Sibo Vidam jay tiyo loga Lila ring mo sa bisita ko kaya sum sa dum khanma le ko ida isa sum haida sum thakme da Hoi khanba khatara natragana sum khara thabak se khara changsin baga haurabara tonga tongan ba lila party sing leidana ko oja guru lei sing sigi makhada tamba khotpaga leirabra adum budi kya tho patau dei ai usibli sai budi ai pala sai tam me ko da
ꯁꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯁꯨꯝ ꯇꯧꯒꯦ ꯈꯜꯂꯤ ꯃꯦꯗꯥꯝ ꯏꯁꯩ ꯂꯣꯏꯔꯒ ꯍꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯕꯤꯌꯣ ꯃꯥꯏ ꯄꯥꯛꯀꯅꯤꯁꯨ ꯈꯟꯖꯩ ꯃꯥꯏ ꯍꯣꯏ ꯄꯥꯛꯄ ꯑꯣꯏꯕꯤꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯦ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯐꯪꯒꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ Good afternoon, madam. ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Suresh Phoksom, Isok Mamang Tingpudagi. ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ Madam, ꯑꯩꯗꯤ ꯏꯁꯩ ꯅꯠꯇꯕ ꯑꯇꯩꯗꯤ ꯀꯌꯥ ꯍꯩꯖꯗꯦ. ꯍꯣꯏ ꯏꯁꯩ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯃꯦꯗꯥꯝ. ꯍꯣꯏ ꯍꯣꯏ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯔꯒꯦ ꯃꯦꯗꯥꯝ. ꯍꯧꯕꯤꯔꯣ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯂꯝꯂꯣꯏ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯔꯣ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯣꯠꯅ ꯆꯦꯠꯅ ꯊꯝꯖꯕ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯂꯣꯠꯅ ꯆꯦꯠꯅ ꯊꯝꯖꯕ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯪꯕꯨ ꯆꯦꯛꯁꯤꯟꯖꯕꯗ ꯁꯣꯏꯈꯤꯒꯗꯔꯅꯦ ꯁꯦꯟꯅꯖꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯋꯥꯖꯩ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯅ ꯅꯪꯒꯤ ꯋꯥꯖꯩ ꯅꯪꯅ ꯑꯩꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯂꯝꯂꯕ ꯅꯪꯕꯨ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯝꯕꯜ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯔꯣ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯤꯕꯔꯣ ꯂꯣꯏꯖꯔꯒꯦ ꯃꯦꯗꯥꯝ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯨꯔꯦꯁ ꯑꯗꯣ ꯏꯁꯩꯒ ꯈꯔ ꯈꯔ ꯇꯧꯕꯤꯔꯛꯄ꯭ꯔꯣ ꯇꯧꯔꯛꯇꯦꯗ ꯃꯦꯗꯥꯝ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯁꯛꯄꯅꯦ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯦ ꯇꯝꯕ ꯈꯣꯠꯄꯒ ꯇꯧꯗꯅ ꯍꯣꯠꯅꯔꯝꯃꯒꯗꯤ ꯐꯥꯎꯒꯗꯕꯅꯤ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔꯅ ꯐꯥꯎꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯁꯨꯔꯦꯁꯅ ꯍꯦꯟꯅ ꯐꯥꯎꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯖꯔꯤꯕꯀꯣ ꯇꯝꯗꯕꯁꯤꯐꯧꯗ ꯑꯁꯨꯛ ꯐꯖꯅ ꯁꯛꯑꯁꯤꯅꯗꯤ ꯇꯝꯃꯒꯗꯤ ꯀꯌꯥꯝ ꯐꯖꯅ ꯁꯛꯂꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯨꯔꯦꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯋꯦꯜꯀꯝ ꯍꯜꯂꯣ Hello, good afternoon, madam. ꯇꯔꯥꯝꯅ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Da bai langa te mamang wai kai degi tawpi sum ongbi tapak len madam. ꯉꯁꯤꯁꯦ ꯀꯣꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯃꯊꯪ ꯏꯁꯩ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯤꯔꯦ ꯍꯣꯏ ꯃꯦꯗꯥꯝ ꯇꯝꯄꯥꯛ ꯂꯩꯃ ꯇꯔꯥꯝ ꯅꯣꯛꯆꯕ ꯑꯣꯏꯅ
Ngasi se dialogue matang lanthopi ba yagadro? Madam, kano isa na iba monolog ano ko pagtarake. Hoy, Hawjarage. hawbiro. Ay monolog ki maming. Ida yaw ka ba fataba. Hawjarage ay monolog. Tamo, ay di nga chidi yan na chawni bo. Karigino ba imana mak ipamdagi pirakpa insan na bisingse. Niyo la ko matanda. Loan na piriba chibu phom na piba yada brada. Ay di lainge do. Ahaw ba na saningi ba? Marandi laitana. Imana masa ay di wata na ba niya na piraklaga. Sumayna sumtaw ba di ay yana chawni nga ko tamo ay chawni nga ni hari sini. Masaksige. Puraga ay hoy daw se biri he pakadi. Pari no men koy. Langshu kha tap thong ne. Yamna leibadu da piba oirini imado ay fajana haige. Doctor na nangbu wa kan na nganganu. Haiba natro. Athaba wakan khalu. Awaba thabak suhandanu. Lengdana layu masi oiba tinjak saw. Hairiba singdo handak nang aina hangjagadoriba. Isa se athaba mithoi ni henba. Loksing leiba. Masa thaba. Oilabagi da maktani. Doctor na hairiba do. May tabong ay ko'y anina matam kuy na dagi mangjarap pa manglalado kuy na roy mangpaw na ragan ay ko'y ani gisu isula laniye may tabong adubo nakadaw na isu ase ang pabadi o yanin may tabong adubo inugi pataba sila sina may tapang kangdiye may tabong hoy ne mama sumni ne nang na hari ba singgo ay ko'y ani isu panggadawre haina haraw ni ko asida nangi may thongda amang ba nongda laisin na kunjindagom tariba mani adubu karigino mama ta khong oina sandrabasu hayu ay ipanda sinadana mama ay tabong ay isu budi pahning adubu nuwang matam sarba matamba thongjaragi nanay nubigi pa khongdo nahan ibi madula ani kana maduda ay na imogi mama na purakba yan sang napido yamduna sabang amdrabadi patuna manglani hayduna imauda hangamdrabasu pat manay kanduna karahakibani adubu niyon dalona yan sang ti hayduna isani tada tamlibani ne hawdichu sabang amdaduna patuna laybadu ubiraba natra muy pabungsu Ma, baba, niyan toy siya masangam latre. Doctor da hojing udaba yararo. Sari hayba. Imo bo masangam latre hayba. Ibungo, natay maganadong tagado. Para tuna amuk takaw, yan tuna amuk tasat na bataw. Imasu, laining to ipa ibungo da. Imo gidamak, asoy amam tokta na, amay manlipang na ba. Tangi darangge. Ibungo, ipa mata. Salam dahil sida, imo do, imong da amuk tasila Laning tau ipay bungoda kurum na ba? Inin di idema at soya nga ang pokta na mamay na nitpang doon alaw ko. Iniyan na doon pili. Salo, inin di idema. Bubo! Pupugat ako yan hindi. Sagatang na ba asapo? Mamana pirakan. Bobo! Hay na. Isu ba? Bobo ko pupuga. Sagatang na ba asapo? Sinabi ba? Ado isusu. Bobo ko pupuga sa na sila o tana. Yam phajaba monolog ni Monica. Adubo matamse yam na pizare madam gi damakta makha tarak pusi mathangi talent hanta makha chathabiu ngasi gi damakta di haningai laitana thagatjari yam phajaba yam nungsiba monolog amakhak mayam gi damak lanthok piramba thagatjari. Mathangda caller ama laukhachage. Hello. Hello. Tachari isagi ming laifam haibiu. Hello.
ꯑꯃꯨꯛꯀ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯅꯕ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630944377 Hello. Kari haibiba khajitang active oisiko. Janam Sandokagi Abe. Isagi haijaba mayamda kari khudol tambigadori. Isay Sakoya Bo Madam. Hoi taminasi ado isay se mayam taba nungaina naba khajitang phone nara kaino khoi somi se yam tappa ko. Taminasi hobiro. Han ba pang sai lao sai sokpati. Hoi Matien kan sara ge try to. Hoi hoi. Sai na sene to bai sai na kan dan sara ge ni. Hobiro. Ni macane ni Tama sakundiro, ina tama thangli khotana, nasi magpang lagi, panito tama sayasi. Nakikano lang ba, yun kaya su, ayun ba itin lang. Nisi hobi mapunda, dilida kokamse, lingaraya upaye, mani tamma yepiro, riri ona hana. Madam bajan kan kuda jagdo jagdo. Thagachari haijaba isai mateng ma mayam gidamak lanthokpiramba. Hello. Say matang saksabi yabro. Hoi isay sakpiyo ahanbada isagi ming leifam hana haibiyo. Kanadagi Kaksing dagi Bajalala. Karamba isay no sakpido sibo. Kun Kakonjoy Kumari say matang saksabi. Hoi adudi Lambanong head. Adudi hawiro mayam puna taminasi. Saksabi. Ang lambanong karigi duragi masai makai ai bungai bara. Isay sakpasi masih thangboy na kanay sakpangam ay pathaja. Hoi thagatsari ahanba phangbo bisinasu isay sakpu matamda kitang pakhatba mahaliko che thagatsari Sesiam phajana di hobirokpani. hoi Hello. Hello. Hello tabi bro. Line se fauna bangam jadre. Amuka hana try taubiro thagachari. Hello. Good evening, madam. Taram okchari isagi ming leifam hana haibiyo. Madam kamu pelapun mereka ini mai. Hoi ngasigi tharumda saruya birakpa isagi haijaba karamba talent lanthokpigadore. Madam talent di hajat itu kunung isai matien tang saksa kita wah hijai itu badam matien tang kita wah. Hoi adudi hawiro mayam puna muktaminasi. Madam aja.
Chingda saati ingelai ram pare pakle na 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 kin chiwa Chingda na na kin chiwa ho kalagi alui Aina kendido malang bana kendani oh kendani kendido Nam pakatu da sakpating amdre dai dai bune ꯍꯣꯏ ꯌꯥꯝ ꯐꯖꯅ ꯁꯤ ꯂꯥꯟꯊꯣꯛꯄꯤꯔꯛꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯒ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ Hello. Hello, beta. ꯍꯜꯂꯣ ꯇꯥꯖꯔꯦ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯏꯁꯩ ꯑꯝꯇ ꯁꯛꯆꯒꯦ ꯇꯧꯕ ꯍꯣꯏ ꯏꯁꯩꯁꯨ ꯁꯛꯄꯤꯌꯨ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ ꯍꯥꯏꯕꯤꯌꯨ ꯀꯣꯝꯂꯥꯈꯣꯡꯗꯒꯤ ꯏꯟꯗꯨ ꯀꯧꯋꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯝꯕ ꯏꯁꯩꯅꯣ ꯁꯛꯄꯤꯒꯗꯣꯏꯁꯤꯕꯣ ꯀꯔꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯁꯛꯄꯤꯒꯗꯣꯏꯁꯤ ꯍꯥꯏꯕꯤꯌꯨ ꯕꯁꯟꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯏꯁꯩ ꯑꯝꯇ ꯁꯛꯆꯒꯦ ꯇꯧꯕ ꯍꯣꯏ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Iba sakang nungsiba Lakaniba mahaklaklay Kusa tingting na para pa Kaurang nanay na tunito Luirakli ay hindi namamba Basantagi nungalamday na Laklabada Itang ꯂꯩꯖꯔꯒꯦ ꯏꯁꯩꯁꯦ ꯐꯖꯅ ꯁꯛꯄꯤꯔꯦ ꯑꯗꯣ ꯈꯤꯇꯪ ꯁꯥꯡꯅ ꯁꯛꯄꯤꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯤꯒꯗꯕꯅꯤ ꯌꯨꯝꯗꯒ ꯑꯗꯨꯝ ꯉꯪꯕꯤꯕ꯭ꯔꯣ ꯏꯁꯩꯁꯤꯕꯣ ꯍꯧꯖꯤꯛꯁꯦ ꯃꯤꯠꯁꯦ ꯄꯥꯈꯠꯂꯦꯕ ꯃꯥꯕꯨ ꯐꯪꯕꯅꯦꯕꯀꯣ ꯍꯣꯏ ꯌꯨꯝꯗꯒ ꯑꯗꯨꯝ ꯉꯪꯕꯤꯕ꯭ꯔꯣ ꯏꯁꯩꯁꯤꯕꯣ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯁꯤ ꯂꯥꯟꯊꯣꯛꯄꯤꯔꯛꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ Hello. ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩꯁꯦ ꯂꯥꯡꯈꯥꯟꯊꯣꯛꯄꯤꯗꯒꯤ ꯇꯦꯄꯤꯅꯤꯅꯦꯗ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯨ ꯃꯌꯥꯝꯒꯤ ꯏꯁꯩꯁꯦ ꯇꯥꯕꯗ ꯑꯕꯣꯛꯇꯤ ꯂꯩꯕ ꯌꯥꯗꯅ ꯆꯪꯁꯜꯂꯛꯏꯕꯅꯤꯅꯦ ꯑꯗꯣ ꯑꯕꯣꯛꯅ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯕꯣꯛꯀꯤ ꯍꯩꯖꯕ ꯇꯥꯕꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯒꯗꯣꯏꯅꯣ ꯑꯕꯣꯛ ꯈꯪꯗꯦꯗ ꯏꯁꯨꯗ ꯀꯣꯔꯣꯅꯥ ꯃꯇꯝꯁꯤꯗ ꯑꯕꯣꯛꯀꯤ ꯃꯇꯝꯁꯦ ꯂꯦꯟꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯁꯤꯗ ꯆꯠꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯑꯕꯣꯛꯇꯤ ꯀꯣꯛꯁꯨ ꯉꯥꯎꯔꯦ ꯀꯣꯛꯁꯨ ꯆꯤꯛꯑꯦ ꯀꯣꯔꯣꯅꯥꯗꯣ ꯆꯪꯉꯛꯑꯕꯣꯏ ꯃꯅꯤꯡ ꯎꯔꯤꯅꯦ ꯑꯕꯣꯛꯇꯤ ꯑꯗꯣ ꯑꯕꯣꯛ ꯀꯣꯔꯣꯅꯥ ꯃꯔꯛꯁꯤꯗ ꯑꯕꯣꯛꯀꯤ ꯅꯁꯨ ꯅꯨꯄꯤ ꯁꯤꯜꯀꯤꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯅꯃꯛꯁꯨ ꯂꯦꯜꯂꯦꯗꯀꯣ ꯁꯩꯇꯥ ꯑꯣꯏꯅꯤꯅ ꯐꯤ ꯈꯔ ꯁꯥ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯈꯔ ꯇꯥꯔꯒ ꯑꯕꯣꯛꯁꯦ ꯑꯗꯨꯝ ꯃꯔꯦꯜꯂꯤ ꯇꯧꯔꯤꯁꯦ ꯀꯔꯝ ꯇꯧꯗꯧꯅꯣ ꯈꯪꯗꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯀꯔꯤ ꯇꯝꯕꯤꯒꯕ ꯑꯗꯣ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯁꯤꯜꯀꯤꯗꯣ ꯑꯝꯇ ꯀꯧꯕꯤꯔꯛꯎꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯤꯇ ꯇꯧꯖꯒꯦ ꯑꯗꯣꯝꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯑꯕꯣꯛꯄꯨ ꯉꯁꯥꯏꯗꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯕꯅꯤ ꯆꯠꯈꯤꯅꯨ ꯍꯥꯏꯕꯁꯨ ꯃꯌꯥꯗꯦꯗꯣ ꯀꯧꯔꯛꯀꯦ ꯇꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯍꯣꯏ ꯑꯕꯣꯛ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯖꯔꯝꯒꯦ ꯀꯩꯗꯧꯔꯒꯦ ꯕꯣꯕꯣ ꯄꯪꯀꯧꯗ ꯀꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯁꯦ ꯁꯣꯝꯗ ꯅꯪꯒꯤ ꯆꯦꯆꯦ ꯑꯅꯤꯅ ꯉꯥꯏꯗꯅ ꯂꯩꯔꯦ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯃꯁꯥꯅꯣ ꯑꯩꯁꯦ ꯑꯁꯣꯝꯗ
ꯑꯩꯈꯣꯏ ꯄꯨꯄꯨꯗꯨꯅ ꯍꯥꯏꯅ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯄꯨꯄꯨꯒꯤ ꯁꯦꯕꯥ ꯇꯧꯔꯨꯕꯅꯤ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦꯗꯣ ꯍꯜꯂꯣ ꯁꯤꯜꯀꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯁꯤꯜꯀꯤ ꯂꯤꯂꯥꯒ ꯆꯠꯇꯕꯁꯤꯕꯨ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯒꯦ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏꯗ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠꯂꯗꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯋꯥꯏꯗ ꯑꯗꯣ ꯁꯤꯜꯀꯤ ꯕꯣꯔꯤꯁꯀꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯐꯣꯟ ꯂꯥꯏꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯅ ꯊꯤꯡꯖꯤꯟꯅꯕ ꯈꯪꯗꯦꯕ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯜꯀꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯣꯚꯤꯗ ꯃꯅꯨꯡꯁꯦ ꯆꯥꯕ ꯊꯛꯄꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯝꯗꯧꯔꯤꯒꯦ ꯗꯥꯏꯠꯀ ꯁꯦꯝꯃꯒ ꯆꯥꯕꯤꯕ꯭ꯔꯥ ꯆꯥꯛꯇꯣ ꯈꯤꯇꯪ ꯑꯣꯜꯂ ꯆꯥꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯆꯠꯄꯅꯤꯅꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯁꯤꯜꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯁꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯆꯥꯕꯁꯦ ꯍꯦꯟꯖꯟꯈ꯭ꯔꯗꯤ ꯍꯌꯦꯡ ꯍꯣꯏ ꯁꯤꯜꯀꯤꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯍꯥꯟꯅ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡꯗꯒꯤ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯍꯟꯊꯔꯛꯇꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯟꯅ ꯗꯥꯏꯠ ꯄꯤꯔꯤ ꯏꯃꯨꯡꯗ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯇꯅ ꯆꯉꯥꯡ ꯊꯛꯇꯅ ꯏꯔꯨ ꯇꯥꯔꯒ ꯌꯥꯝ ꯀꯟꯅ ꯂꯦꯡꯗꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯝꯃꯒꯦ ꯍꯣꯏ ꯆꯦ ꯄꯨꯁꯄꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯥꯟꯅꯖꯔꯒ ꯇꯧꯕꯃꯛꯁꯨ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯁꯤꯜꯀꯤꯒ ꯏꯕꯣꯛ ꯄꯤꯁꯛꯀ ꯍꯟꯈ꯭ꯔꯒꯁꯨ ꯃꯦꯗꯥꯝ ꯄꯦꯄꯦ ꯑꯝꯇꯪꯗꯤ ꯊꯥꯒꯠꯆꯒꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜꯗ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯃꯦꯗꯥꯝ ꯈꯪꯗꯦꯗ ꯅꯨꯡꯗꯥꯡ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩ ꯏꯁꯥꯁꯤꯗꯕꯨꯗꯤ ꯊꯥꯏꯅꯦꯕ ꯃꯦꯗꯥꯝ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯈꯤꯅꯦꯕꯀꯣ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏ ꯃꯃꯥꯡ ꯆꯍꯤꯗ ꯂꯥꯛꯑꯝꯕꯗ ꯑꯩꯅꯁꯨ ꯗꯔꯕꯨꯖ ꯄꯤꯕꯗꯣ ꯃꯦꯗꯥꯝꯁꯨ ꯀꯥꯎꯕꯤꯔꯝꯃꯣꯏ ꯍꯣꯏ ꯀꯥꯎꯖꯗ꯭ꯔꯤ ꯍꯟꯗꯛꯁꯨ ꯗꯔꯕꯨꯖꯗꯣ ꯊꯥꯏ ꯑꯗꯣ ꯌꯣꯟꯐꯝ ꯂꯩꯇꯗꯅ ꯑꯃꯨꯛ ꯋꯥꯅ ꯂꯦꯜꯂꯦ ꯍꯣꯏ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯒ ꯍꯧꯖꯤꯛꯁꯦ ꯂꯩꯁꯜꯂꯒ ꯑꯃꯨꯛ ꯄ꯭ꯔꯖꯥꯗ ꯑꯃꯨꯛ ꯌꯧꯍꯟꯅꯅꯕꯒ ꯊꯕꯛꯁꯦ ꯃꯌꯥꯝ ꯂꯧꯈꯠꯂꯤꯀꯣ ꯑꯗꯣ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯁꯥꯏꯠꯀꯤꯗꯤ ꯁꯤꯒꯨꯝꯕꯒꯤ ꯊꯧꯔꯥꯡꯁꯦ ꯀꯔꯤꯃꯛ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯄꯥꯎꯕꯨꯗꯤ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯅꯕꯅꯦ ꯑꯗꯨ ꯂꯧꯅꯕꯗꯣ ꯃꯣꯏ ꯂꯥꯛꯀꯦꯗꯤ ꯍꯥꯏ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯥꯎꯗꯨ ꯗꯔꯕꯨꯖꯁꯤ ꯈꯤꯇꯪꯁꯨ ꯃꯨꯟꯗꯕ ꯈꯔꯁꯨ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯂꯧꯅ ꯇꯧꯔꯒ ꯌꯥꯗ꯭ꯔꯒ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯑꯗꯨꯗ ꯄꯥꯎ ꯂꯧꯒꯦꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯗ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯄꯦꯄꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯌꯥꯝ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟꯁꯤꯒꯤ ꯃꯒꯨꯟ ꯍꯥꯞꯄꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ 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 ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯦꯗꯥꯝ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯑꯩ ꯂꯩꯀꯣꯛ ꯂꯩꯅꯥꯏꯗꯒꯤ ꯀꯩꯁꯥꯝ ꯏꯕꯣꯍꯜ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯄꯥꯕꯨꯡ ꯏꯁꯥꯒꯤ ꯍꯩꯖꯕ ꯃꯌꯥꯝꯗ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯗꯧꯔꯤ ꯏꯁꯩ ꯑꯝꯇ ꯁꯛꯆꯒꯦ ꯍꯣꯏ ꯁꯛꯆꯔꯒꯦ ꯍꯧꯕꯤꯔꯣ ꯉꯁꯤ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯏꯕꯪ ꯐꯝꯕꯥꯛꯁꯤꯗ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯂꯤꯂꯥ ꯌꯥꯎꯔꯨꯅꯕ ꯉꯁꯤ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯏꯕꯪ ꯐꯝꯕꯥꯛꯁꯤꯗ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯂꯤꯂꯥ ꯌꯥꯎꯔꯨꯅꯕ ꯉꯁꯤ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯅꯥꯅ ꯁꯥꯔꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯅꯥꯅ ꯁꯥꯔꯤ ꯚꯤꯈꯥꯔꯤ ꯆꯥꯛꯅꯤꯕ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯂꯤꯂꯥ ꯌꯥꯎꯔꯨꯅꯕ ꯉꯁꯤ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯏꯕꯪ ꯐꯝꯕꯥꯛꯁꯤꯗ ꯃꯆꯥ ꯀꯥꯏꯅꯔꯗꯤ ꯃꯃꯥꯒꯤ ꯇꯦꯡꯁꯥ ꯑꯃꯣꯏ ꯁꯣꯛꯂꯗꯤ ꯅꯨꯡꯁꯤ ꯁꯂꯣꯟ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ ꯂꯣꯏꯅ ꯆꯠꯈꯤꯅꯤ ꯃꯄꯨꯒꯤ ꯂꯤꯂꯥ ꯂꯣꯏꯔꯕꯗ ꯉꯁꯤ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯏꯕꯪ ꯐꯝꯕꯥꯛꯁꯤꯗ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ
ꯂꯤꯂꯥ ꯌꯥꯎꯔꯨꯅꯕ ꯉꯁꯤ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯅꯥꯅ ꯁꯥꯔꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯀꯅꯥꯅ ꯁꯥꯔꯤ भिखारी चांगीबा कनाना सारी निंथौ महारानी कनाना सारी भिखारी चांगीबा मपू की खुशे लायाउनबा ngasi लागे ऐखोई मयाम ताइबंग फंबा मपू की खुशे लायाउनबा ngasi laale aikoi maya taje samle khinjarage Thagachari pabung pabung se sagi sahi kya muka subirage sahi hoi sahi kya mu subirage sahi humfuga tare khitang kal Thagachari pabung Diamond Radio bu nungsi nomdana 014 dagi na la hari soi ano phak ma pampak ano da phammaga isai salakoni apanga da thokti corona tawdinga ri anu kan thoktra hoi dawle bane kari oina no pabung na birise ai ki je potil li oi ba legi kiti yu khitang bera legi bana potil li pa alung ku le ba matang taw ko mit om le solok pa matang taw le me be ma di da ai ta ikap ta pane anu ari corona tawdi satra ung bodingi kana bodingi sapane ka tawdi Ram nungale Thagachari babung bu mapan lagi fly tawjabane hoi ado hangge ado kana dam tawi tawm dong tawi tawi masi de sangai ko tale namangolo Thagachari isagi anaba ngaihak kauthoknanaba Diamond Radio gi live talent hanta isai phajaba amasu thorom sida lanthokpiba aduga pabung gi anaba su thuna phaba oibiro taibang mayam marakta nungaina nade yektana hanagi punsida amuk thuna hanjan birakpa mapuna pina bisanu Thagachari Hello. Oh. Taram nungshari isagi ming leifung khangjage haibiu. Hiyanglang hiramai langwa bilasini. Ngasigi live talent handa sarya birakpa isagi haijaba karamba talent lanthokpi gadori. Ram ai dialogue amta tawjage. Hoi haubiro mayam puna taminase. Masigi nupi ase on thana thachirabani. Mamang thati corona da zu. Yu lupa kun tha da yombida humfu da loksale. Hanta kisu talap lupa manga pi da duna lupa kun tha da yonsale. Nupa hatta da tana nupi phawo yauna halabani ne masigi nupi ase na tawisa. On thana ni sigi dire da ko. Edam loi jarage. Hoi dialogue se mati mukhang oresu admak nungai ba ko se pasa thagachari tarom masida sarya biraktuna dialogue mati amakha lanthokpiramba mathangi caller amada makudong jaba pijari. Monica matam sulai trabanina hoise live talent han thorom sigi ngasigi oina aroiba caller ama khaktang da khulong chaba pisi mayam gi damak karamba talent uthopiraga ngasigi live talent han loisanbage habadudi caller si lokhalaga yengminasi ko hoi hello now diram no hello tajari ming haibiu baga degi Rosie isagi haijaba kari uthokadoino isai amata thakjage haurasiko adudi lukheda ina tawdaise ram tawni ai khangde laibata kali tabliwa khangde tawdaise aina lukheda aina tawduri shiwa aramaina bu tamliwa ai hakse imana ama pamjaba babunga amna pamjaba Mapagi pena ko tawdaise lukheda Hairi, 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 Hairi.
Misa oye tamjarage. ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯃꯊꯪꯒꯤ ꯇꯦꯂꯦꯟ ꯑꯃꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯕ ꯀꯣꯂꯔꯁꯤꯡꯒ ꯂꯣꯏꯅꯅ ꯊꯦꯡꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯗ꯭ꯔꯦ ꯑꯗꯣ ꯃꯣꯅꯤꯀꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯣꯅꯤꯀꯥ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯃꯣꯅꯤꯀꯥꯗꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯁꯦ ꯏꯆꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯇꯧꯔꯝꯕꯅꯦ ꯑꯩꯗꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯄꯤꯔꯒ ꯏꯆꯦꯅ ꯑꯣꯏꯅ ꯇꯧꯕꯤꯕꯅ ꯍꯥꯏꯖꯔꯤ ꯃꯣꯅꯤꯀꯥꯗ ꯑꯣꯏꯅ ꯇꯧꯍꯜꯂꯒ ꯑꯩꯅ ꯁꯨꯝ ꯈꯟꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯦꯂꯦꯟꯁꯤ ꯇꯧꯖꯔꯔꯣꯏꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅꯤꯃꯛ ꯂꯣꯏꯅꯃꯛ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯏꯁꯩ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯟꯊꯣꯛꯆꯔꯒ ꯇꯦꯂꯦꯟ ꯂꯣꯏꯁꯤꯟꯖꯅꯕꯗꯣ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯤ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯁꯤꯒꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯤ ꯑꯁꯤꯔ ꯄꯨꯟꯁꯤ ꯑꯁꯤꯔ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯈꯪꯗꯦ ꯑꯩꯗꯤ ꯄꯨꯡꯑꯣꯜ ꯑꯣꯜꯂꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯃꯇꯦꯛꯁꯤꯃꯇꯪ ꯍꯩꯖꯔꯒ ꯁꯛꯆꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯒ ꯁꯛꯄꯁꯨ ꯑꯩꯗꯤ ꯀꯌꯥ ꯍꯩꯖꯗꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯔꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯖꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯔꯥꯃꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ